India na USA da hydroxychloroquine yondradi khut hangani Donald Trump. US President Donald Trump na mahak masana haizraba phawba karigumba India na anti-malaria drug hydroxychloroquine mapanda thadoktrabadi USA na khut halakpa yai haraduna India da warning pikre. New Delhi na Washington ga mari fana laiba maramna New Delhi na ayaba pidrabadi mahak ngakna thokani haina Donald Trump na phongdokhi. Malaria Layengbada Sijinnaba Ariba amasung mamal hongba drug hydroxychloroquine asi USA gi President Donald Trump na coronavirus naba miyuising layengnaba upay ama oina lawi. Coronavirus na sayol khargi manungda hojik fawda American lising tara hena hadkhre amasung miyoi 3.6 lakh hena nahankhre. Mamang sayol da Donald Trump na magi leibakta coronavirus naba miyoi mayam layengnaba USA na order tawkiba hydroxychloroquine tablet sing yonbagi ayaba pinaba Prime Minister Narendra Modi gi mateng mahakna nikhre haina phongdokhi. Mahakna Prime Minister Modi ga phone da wari sanakiba adu India na anti-malaria drug mapanda yonba thingkraba pung kharagi matungdani. April marida India gi Directorate General of Foreign Trade na hydroxychloroquine amadi masigi formulation sing mapan leibakta yonba khudakta thingki amasung athingba sida khanaba komthokpa leiroi haina mayek sengna haiki. Drug mapanda thadokpa adu Prime Minister Modi gi firep oidravadi ayhak ngakani. Mahakna madu aingonda haiba tai ayhakna nomaijing numitki ayukta maga wari sakhi mangonda phone tawki amasung aikoi gi supply thadorokpada nahakna ayaba pirabadi aikoina thagatkani haina ayhakna haiki haina Donald Trump na phongdokhi. Karigumba mahakna masi thadorokpada ayaba pidrabadi karisu kaide adubu khut hanba lerakpa yai karigi leiroi dawribano haina Donald Trump na ningthokaba numitta White House da press briefing amada paumi singda haiki. Laibak animakna COVID-19 pandemic ki awaba mayoknari Donald Trump na hujik COVID-19 naba miyoi sing layengnabagi damakta hydroxychloroquine da yamna kanna thajaba thamli. India ga thangnaba laibak sing Sri Lanka amasung Nepal yauna atai laibak kayadagi su hydroxychloroquine asi supply tawnaba haijaba lai. India na drug asi mapan laibak ta thadoktana thamliba thingba asi amuk hana yengsili haiki. Panba yabadi India na laibak asi gi darkar leiba konanaba matik chana paiduna thamba pambadagi hydroxychloroquine bu mapan da thadokpa thingba du thamnanaba phirep lawkhibani. Sahi kaya India na lalol itiki matangda USA dagi kudung chaba lawduna lakli haina nauna panduna Donald Trump na karigumba New Delhi na USA da hydroxychloroquine yonba leplabadi mahaki angakpu oigani haina paumi singda phongdokhi. Indian Council of Medical Research na anti-malarial drug asi coronavirus nabgi chingnaba natraga asengba khanglaba miyoi sing layengbada yauba miyoi singi damak recommend tawki amasung laboratory da confirm tawba miyoi singa sokna samnaba layongdi uttaba imung manunggi miyoi singi su drug asi recommend tawki. Hojik fawda laibak chamaga yangkai henbada miyoi lising humpuga mari henbagi punsi mangan kraba amasung 1.2 million hena nahalaba virus asi koknanaba vaccine natraga therapeutic cure ama phangnanaba malemgi mafam kayada scientist singna lamjal tanare. Ahanbagi result kharada yumpham oiraga Trump administration na coronavirus mai pakna layengnabagi damak hydroxychloroquine asi sijinnanaba kanna hairi. Haukiba thangja numita US Food and Drug Administration dagi yamna thuna ayaba ama phanglaba matungda malaria gi drug asiga atai drug kharaga pullaga USA da epicenter oiriba New York da COVID-19 naba miyoi listing amaga chawngarom layengbada sijinnari. Donald Trump gi matungina drug asigi afaba kanaba khara ure hairi mai paklabadi masi laigi khudol ama oigani haina mahakna paumi singda haiki. US da laiba health experts singna mathang lakadaba chayol singda coronavirus na maram oirga laibak asida miyoi lakh amadagi lakh ani fawgi manungda sigani haina pari. Coronavirus layengbada mai pakpa drug ama oigani haibagi thajaba leiduna USA na hana na hydroxychloroquine dose million 18 khara hena paisinduna thamkhrabani.